Assalamualaikum warahmatullahi wabarakatuh. Asma Husna Allag-gee Fajaba Minglen shing Al-Hakam O Vichar Pati Mapu Ebungo Quran Allah na wayen Vichar tawbigani nakoy ginaragta kayaman numitta Surah number 10 ganitoy ayat number 58 Allag-gee wayen Vichar da kaydong nung daso ehen atoy laite amasung kanana su hongdok pangamde Quran amasung Allah na yathangbi mahaki yathangdi kanana su kakpangamde mahakti hisab lawbada thuwani Surah number 13 ayat number 58 Wakhal leiba singna khwaidagi ahanbada Allag-gee hisab Vichar yengduna chatli ani subada miyo bigi hisab Vichar su Allag-gee hisab aduna mapung fahalli Wakhal leiba singna amasung pukchen tingna sangjaba singna Quran gi wahay sing ase se na pai Quran amasung o Muhammad illu nangonda phongdok pirakhiba wa pausing adu amasung khangba kallu Allah na Vichar tawiraktri wa phawba amasung mahakti khwaidagi phaba wael lakpani Surah number 10 ayat number 108 Pukchel ting na sangjaba sing na khangi madudi mangondagi lakhibani mangonda hanjingani mahaki wayen Vichar hisab tagi kanana suna thokpa ngamloi Quran madugi matungda mangonda na khoi halakani Surah number 3 ayat number 10 Allah na aikhoi de lepi rakhiba punsi gi chatna kanglol niyam kanun sara sariyat adu hongba naidana laigataba amani maramdi hairiba ase matam punamaki oiba zati ki mioiba zati ki khwaidagi phaba punsi lambi oina phanglabani Allah na haibi ki Quran nang hayu e nabi aina thisira achum aran afafatagi wayen birakpa Allah dagi hendokpa mahakna thabirak kharabada nakhoida kitab shastra asi sugaina takpiduna aikhoina kitab pikhraba misingna Taurat amasung Injil khangi madudi masi thabirak khibani nangi mapudagi achumbaga loinana maram aduna nang oiganu singnaba singi marakta amma Surah number 3 ayat number 113 Al-Hakam Fazilat Minglen asi ahing noyayda toina solabadi pungning thamoyda din amasung duniyagi aron athuk kaya hangdok pirakani amasung mithoi mehen oihen bigani inshallah taala